Ngara numida wairam phongkiba panam pauche degi maruoiba pau khara khangasaraga miyamda khudo tamjage Manipur gi irang India government na thon banate furup ani gi marakta thopi irang ne Kiran Rijiju Manipur gi wathok natraga tholibi irang ase India government na thon banate amade India government gi mayokta haurakpa ihausunate masidi machimanaw ani gi marakta furup ani gi marakta thokpani haina Union Parliamentary Affairs Minister Kiran Rijiju na phongdokre ngarang ANI na lawba interview amada Union Minister Kiran Rijiju na mathaki wafam ase phongdok aduna mahak na hai Manipur da karigi irang thoklibano amade Manipur da Prime Minister karamba matamda chatkani haba wafam sing ase aikhoina khangba ngamba nate Manipur da mamang thakta thokiba struggle khudimak masi underground gi oiba yai militant sing gi oiba adubu ihau adu lengaki mayoktane ngasi Manipur da thokliba ihau amadi irang asidi state mayokta horakpa nate akaknaba community amada sudu tribe ST status pinabaga mari lainaba judicial pronouncement amadagi irang asi tholakibane Kiran Rijiju na makha taraduna thogliba irang asida amana amada maral sinaduna achakpa maida gi haibagi thabak togumse central government khakta da maral sigumse aikhoina angamba thakta mateng pangani haibase makhoida khangaduna lakle mahangna makha taraduna hai aihangna MP amo oiringai matamda Manipur da tha mari manga hena broadcast tawba thengnaki matam aduda center gi lusingba amata Manipur da chatuna yengsingkhide matam aduda wafam asigi matangda mahangna hawdokhi adubo matam aduge center lengakna pakhum amata pikhide haina suphongdokhi Ayhak isam Arunachal Pradesh ki nungchup thangba saruktagi karakpa MP amani awang nopokta leriba community sing punna adumak laiminari aikhoi chap manaba region amada laiminari bani aikhoi amaga nungsi chanana laiminari masini lamdam asigi achengba wafam hainasu Union Minister Kiran Rijiju na NI da phongdokki mahakna makha taraduna kumjali sing aniga sumna kunga mari dagi Manipur da mahausagi phibamda hanjilakpa hore amade Sakho thorangi lambi mangna changsimba horakle Manipur gi issue ase central government na taraina lawba leite amade aikhoi gi aramba amata leite kumjali sing aniga sumna taraga mari da leba asida BJP ge lengak laktringai gi mamangda Manipur da broadcast ke chaitheng ethnic war ethnic cave conflict kaya thokre chahi kaya thoki beirang sing aduda miyoi lesing kaya ge punsi pikhamna ki haina suphongdokhe Manipur da prasidi rule thambaga mari lenyana Proclamation gi matangda parliament da ahingda khanakhiba aduga mari lenyana hanglaba wahang amagi pakhumda Union Minister Kiran Rijiju na hai prasidi rule gi ayaba lawnaba khanakhiba adu ahingda oina khanakhiba adubo parliament da maral sifam thokte madu opposition na works amendment bill gi matangda debate tawbagi matam sangna lawkhibanani ayhaki maikeri works amendment bill lising aniga subna kunga mangagi matangda pung taruk khanaba yai khanke adubo pung nipan gi matam pike madudasu opposition yetpadagi pung taragani thoi hena khanake masina maram odina Manipur da prasidi rule thambagi ayaba pinaba wafam ahing nongalamdaida oina khanakhibani haina su mahangna sengdokhi makha tarakpa pawda sanaroi nupi macha mari da molest tawruba coast jail da thajengkrai Manipur na yumbu odina handa pangthoki ba humpugani pansuba National School Games lising aniga subna kunga marida weightlifting masana da saruk yaba lakhibe sanaroi nupi macha marida physical assault amadi molest tawbada chenabani haina Karnataka gi coast ngasi court puthoklaba matung jail da thajengkrai Korna jail da thajengkraba coast adu Karnataka gi Sahurgarh da gi Ramesh Alagodekar chain yangkhaigani pal apopa Balu Alagodekar kawe tha sigi taraga mathoida mahangna estate adugi weightlifting sanaroi nupi macha marida physical assault amadi molest tawke haina youth affairs and sport ke director na Imphal police station na wakalakibani wakal aduga mari lenyana police na coast aduna leiramba Khumalampa ki boys hostel room number 22 dagi mahakpu phagatkibani loina mahaki mathakda police na proso ek ki makhada FIR ama lokhatuna duty magistrate ki mamangda pothoklaga police custody da numitare ni thamlaba matung ngachi amu hana kota pothoklaga mahakpu judicial custody da remand pi khibani ningsingba yabade Manipur na yumbu oiduna humpugani pan suba National School Games lising aniga subna kunga mari adu tha asigi taretagi hauraga taragani thoi fawba chathakibani
Amadi tournament asida Karnataka gi weightlifting sanaroi nupi macha manga saruk yaba lakhibani. Makha tarakpa pauda Maitai amadi pangal gi marakta hena nungsi janaba puraktuna Kangleipak kanbada thodang lominase KMWO. Ngasi nomanini ki mamangda pangthokiba TV discussion amada social political commentator pi sonamanina Islam lining chapa singi matangda ngangkhiba wafam adugi matangda Kangleipak Minority Welfare Organization KMWO Manipurna Muslim gi oiba thabak thoramda saruk yadanaba amade wa ngangbagi athingba thamkiba adu handokle haibaga loinana Maitai amadi pangal gi marakta hena nungsi janaba puraktuna Kangleipak kanbada thodang lominasi haina lup asina appeal tawrokle lup asigi general secretary na thadorakpa cherol aman hai pichona manina hiram asigi matangda ngarang local TV channel amada Maitai pangal gi mayokta karigomba nungaitaba amade pangal gi mayokta ngangkhiba nate Aikhoi masel amatani sumna khaki aikhoi masel oibagi khara phanaba haiduna ngangkhibane Works MMA Bill lising aniga sumna kunga manga aihaksu saugali haina sengdorakki Lodina Works MMA eki matangda Muslim gi CSO singna Supreme Court ta case file tawkhiba simaksu thagalle Hauzik leidiba BJP lenga asina ngami haibagi matagum Purup amabunam thanaba thong asi makhatana tawbiganu Lodina lenga asina lainingda khuthingjinba su tawbiganu Works Board asi sahi cha kayadagi leiraklavani aina TV discussion amada phongdokhiba wafam adugi matangda Maitai pangal singa nungaitaba pendaba kaya pokhiba adu lebak thibane aihaki ifamdadi Maitai pangal haiba leite aikhoi amatane Works MMA Act lising aniga subna kunga manga gi mayokta Muslim singna changsileba khongjang mapugi thaujaldagi mai pakpo oirasanu Works MMA Act sigi matangda Supreme Court ke aroiba mai pakpagi pakhum amata ngaiminase soidina su mai pakani haina khali haina su phongdokhi loinina sonamani gi wakhalda Maitai pangalbu yamna chetna thamoida nungsiba amadi thajaba thambiramba punamak masigidamakta su organization asigi maikedegi ekai khumnabo ulle makha tarakpada su Maitai amasu Maitai pangalgi marakta hena nungsi chanana laiminaduna Kangleipak asikanbada achauba thodang lominase Kangleipak ki athaubo singna su Maitai amasu Maitai pangalgi haurakfam amade furup ani ge lainariba mari ge matangda mamuta na hawalagliba naha singda khanganaba honabada Maitai amasu Maitai pangalu singba singna achauba thodang lobiyo miyamna social media gi khutangda post natraga kamenda pibada su sectionaba wafam thamlakli makha tarapa pauda Urkhul da Lamgi wahou da mi amasi raga manga sokre Urkhul district ki saichin khul amade Rurai Phongtang khul anigi marakta lamgi wahou dagi thokhiba khana chainabagi thodokta mioi amasi khrei mioi manga sokre lebak thiba thodok adu ngasi nungthil pung anirom tabada thokhibani haire thodok adu hek thokle haibaga makha tana pamdaba thodok sing thoknaba lenga ki mari leinaba singna akamba sesin tharang lokhat khrei makha tarapa pauda viral video de yawba mioi ani fare police control room nanga si thadorapa cherol amada Sirosampur PS ki jurisdiction manung sanba mafam amada afaba makhalgi khushu khulai paibagi video viral orakhibaga mari lenina ngarang police na sinsong lung sai kuntra amasung lamso wulang toming sai kun gama palkawba mioi ani fare haide makha tarapa pauda MLA tare na governor unakhre ngasi nungthil MLA tare na Raj Bhavan da governor AK Balaga unaduna miya mathabak to ontho haning bo afam sing governor da phongdokhade haide MLA sing adugi manungda RK Imo SK ba K Syam K S Ibom chana singba yauki